sina soba ani suba oina thoi aduga mangangsa complete situation am lei haibase manipur ko masi adum mayam yanaraga leiba pot am khakni adu asigma thodok si mamangi sei kaya da yamna aso bas akan scale da thoki bagi paul yam akoi leigrabani matang sida aina thamning badi sigum basi khara adum thoktuna lakpanina adum tholakani aibagi kano sisu expectation ni maramdi adum thoa laiko aduna manipur gi hojik laiba situation asida conflict situation ji laire haina khallagadi conflict situation ji kamaina deal tawdagi haiba adomdani aina yenga ise tasengna government of india na manipur da laiba akoi khulai paibagi lalhause around kanuni irabol ki matam dagi red card dagi koi haure khange adagi matung da 1964 ki matam swai dagi koi loop semkat naraga 1977 78 swai dagi arms struggle ga laksilakpa mayam lakhre adagi muknaba mating matik tholaktana lisang sin nga si pawda hariba muknaba si leire haibani hariba si maliyamgi mafam kaya dasu leibagumna tuan be issues ta akoigi masi akoigi international armed conflict and non international armed conflict and khaidoktana masigi tongan ba international humanitarian laws ki ek mayam ma law of war bogda thamaktana malengi miyam sina laiba polamani adubu conflict resolution sai basi yamna maru poni conflict siri sang sina laire haraka hojikti sahi yankhai phugi matak sujala abanina classic ki oiba am classic en oiba conflict situation amazu koina woirin lobo tai komang cha aina thamningi ba point di nungaite ko akoigi misimina thokpa muknaba matamda aduga adum masi thokpa che thokani haiba so adum khangduna ju leire masi makha ta na tholoi haraga di conflict resolutions ta akoi yang kanna akoi pungning changba tai ngasi phawda akoi conflict resolutions mayam se akoi yam seng effective moina na thawa yauna pakhat pa udi malengi mafam khuding makta ikoina conflict resolutions pakhari khebagi history je akoi adum leire ko samai adum kanugi kana istimor gi matang akoi adum ule northern island gi matang da akoi adum di kosovo gi kari gi adigi russia gi yugoslavia gi mayam ama koi gi amikhen gorbachev ki matam da tawraga magi resolution ji prokna bahona bada structures establish structures of the negotiations ki malayam da sample mayam leirabani mayam du pura akan da hari mayam singa si teben da purakna balak na da bada aikoina nakal ama khatang da oiba miyeng da akoi adum sangjara unatraga kano sarinda taw haibna singba sum lak pa se sisu kano ni makha ta na sigu ma thokna bagi kano ni maram aduna issue si pbi amana pamba amana pamdaba demand ppi pwi tawbudi wari sana ba habisi yabam thopani aduga malang cha nari ba amana amabu namthaba natraga amana amma mathak thonga sana ba wari makan du nataba thak manaba thak amada leinara kanda wari ju sanaraga madugi argument mayam tawraga leiriba international law international humanitarian laws and then madugi obe malayam gi un gi recommendations mayam ama leigre ko general assembly gi kari gi leiriba adagi mayam singa sigi yenga kanda khoina hariba resolution sita pungning yanu chaksinna changjin mam changi habani masi udabana maram oira kanda ngasai gi hariba conflict situation se sum kanuni makha ta na leitharabani na maram marta singo pamdaba thodok mayam se akhoi gi dum atholai maram aduna masi yari makai athu matam da conflict resolutions ta pungning changsil kanda government of india gi authority singna haiba muknaba ase malayam gi satnariba satna lonchat kanglon mayam gi matung inna masi waroisin ama purakna bokhona ba na hoigi khwaidagi hena phaba solution oini na thamge ko yam noise ja kogi maka ta du laksani sini kogi hoji miyamna hek hobudagi na haiba tari kogi november 21st gi kogi 30 november fobo sathagani hana lingana pangthuli sangai festival sigi hek horokpodagi tawbidana ba amadi masi taw pangthokpodi yaning da bai khongjang si hoji fobo leptan dum changsin lei masi fawsing mari leina na kogi mahiroi sing dangana kogi sangai music festival haiba tari kumala pangta pangthokpa se thingna na bona ba chauna irang horke haiba tare haiba si kogi police singna yam phajana kogi kulai si na dana tare yam mota na de thinki adu chang wari phajana sanara kanda kogi changhandana lakshin khiba aduga sangai festival gi senfam official singna sayen ngai naram gani ana kokomi gi site gi su phongdoli aduga mahiroi singna
ngasi khitana ngarang khitana taba mamang de hek haurakpadagi hauna manipur gi tongan tongan ba tapaki mapam singda maruoina sangai festival gi si tawbidana ba hono dona lai hai ba si de khoi lengang na di masi handokpa tawdana adumak tawri dubu sangai festival stool singda ikhoi gi lupa chohum dagi hene yonde hai bana singba tongan ton pau sing pau ta ki bale hai batare aduki matik mi si lakpagi sangsi hantaki ba mali handaki si du kamai yeng be ki lengang na tawri ba aduga ko ko fondo mai ro sin sangsi le pong kam pun cha sangai festival si tawi haina lauba yadre sangai festival si mapung phadre aduga miyangi oiba thajaba aduga support masida leitre aduga lawthokrabani na masigi periasi loisu loidore manumiti aduna loisnaba laknabagi marakni aduga mahiroi singna ngarangi isai thingnaba lakiba mayam sing adu ningthijana yamna asoga pan nanghandana bagi tang tawi haibadumdi nungai mamangda sigumba si hoina tawkidabani atopa yumlonaba state singda leibaki leiba issue singsida kaidamoida koi police singa aduga agitator singa ka henna koi violent mongda kana tawgi base koi thing thing na di manipur na khara henjan ba ko ai koi gi oijaba mi singsina itihas mamang dagi haurakanda bdk na jeki matam dagi ju haurakanda ai koi se ai koi khurak ki ina lai sarakanda isana isabu ochaba hojiksu ai koi gi landam sida even sarkar semba ngamdaba su akoi isana ngamjadaba masing yamaga adagi akoi gi marakta lairiba kana bureaucracy mayam singsigi attitude na akoi miyam de ot paman bagumba sigumba mayam ama mina la ga olabagi nataba mina khare injalaga khudam moina zalia wala baki mihat kaina laiki baduda akoi gi india gi lami ngatana india masa mayam do hat khibagi wari ni only chor india company lakpada mi lising tarin pan officer british aduga british officer amakhangna command tawrakanda saigi india gi kanu myam nang saigi india masagi miyam gi mathak sathagi ba land hat khrineba adugi mongda khudung ilakanda akhoi sida su india center lagi la akholaga sidai heta deal tawbuna tab akhoi sida leijaba bureaucrat sida leijaba mayam naga कोई ओटपनबु हेनब्रा हाइबा वाफुनसिमा थंगे आइना अमुक संगाई फेस्टिवल पुसलैदि महिरुई सिंगना करिगिदमक्ता अखोइगी हारिबा पोट असिदा लेबाक के इशू सिंगसिदा हेक हेक थोगा यावरिबनो हाइबसे मसे लेबाक सि ओजा सना जाउबा लाइवै खरबा ओजाना हाइरमबदुनि महिरुई सिंग असि मागी लारिक खाउ लारिक तम लेगदौदा लेबाक की पोलुम सिंग सुम लुमजन बा हेलकपदगी पोलुम से थांगना नाकन लिंगजुम नामना अखोइगी लारिक खाउ यालगा लिंगजुम नामना मियांगी पोलुम पुना बो होनाबदा खुनागी पोलुम पुना होनाबदा मागी लिंगजुम नाम थांतोर ए हाइबदुगी कनुनी अदुना हारिबसे अखोइ हुजि थोइबा मिटोप मिरानजागी वाथोक्सी गजु मारी लेनि 1980s की मतमदा अखोइगी 1951 दा बेजियार ओरगा लेपखिबदु मतमदुगी माहिरोइगी लुपका गवर्नमेंट का याना सिरोन इबदगी नि माहिरोइ सिंगी अचौब कंट्रीब्यूशन को अदुम लागा लैरो लम यूथ की गनो लौरकांदा अंदुना सिगुम मयामसी खरा हंथहलकांदा लारिकता तोना मालेमगी थाक अमदा काहनगदौबा अदुगा मदना अमुक अमोन पोरकदौबा महिरुइसिंग असे मसी तुमिना लारिक खाउ याल पाबा यारक्तबदगिनि मखोइना लेबाकी खुनाइगी पोलुम पुबा यावरइबसे अदुना मसी अफबा खुदम दिनते महिरुइसिंग सिदा अखोइना पीरिबसे मसी सरकारना खंगदबनी अदुना अखोइ संगाइगी मतांगसिदि याम गन्ना हौतिंगी ममांगदगी अखोइना था अमनि ममांगदगी बन नोटिस विंडोगी टीवी अतै चैनल सिंगदसु अदुमसी मियामना यानिंगदे तौगुनु हाइबसि लाक कन्ना लैखरबनी मतमदुदा मियामगी बहुत सिलिबा अखोइगी लुप सिंगी मिहुत सिंगा गवर्नमेंट की ऑफिशियल्स एंड अथॉरिटी सिंगा मतम चाना वारी ओताई सानरगा मागी लेपबु ओरो लेपतबु ओरो तौबगी मवंग अदगी टेंशन बा सांगतोकबा अदगी पैसा मयाम आईडीपी सिंगदना हेना थादब मरम चारिबा खोलिबा मयाम सिंग असिगी खनरकांदा यानबम पोरगा तौरंगदबनी मरमदुना हौजिक संगाई हंतकी संगाई सिमदी कोइगी माइ सुंपाक पाक तब पोल अमनी अदुगा पैसादी अदुम करोड़ मयाम यामी को ताटुक ट्राटेट हाइबगुम तवी सब्जेक्ट टू करेक्शन मदुसु होय लोशन बा यानब ओरमबसु याय तवबददी पामदी पामुई पैसा मयाम दो को मदुना अखोइदा अचौबा अखोइगी लायरब स्टेट बा अखोइददी लीलिबा आईडीपी की इशूजिंग अदगी तोंगान तोंगान मयाम सिंग अवार्ड पा मयाम सिंग असिदा मदु अजना निंगथिजना सिजिनरम मियामने हेना पेनगनी अदुबु अहान बोइना संगाई फेस्टिवल पांथोकपदा ख्वादिगी माइ पाक्तबा
हाइबसे मसी हंतक पालिबा पीआर सरकार गवर्नमेंट असिगी मनुंग थुए हाइबसिदी पुवारी द लेहौरगनी अदुना मियांगी ओइबा माइकेदा चतबा मियांगी ओइबा इहुन खंगदबा को कोई अदुमा पोषक अमखक यावरिबसे मसी मखा ताना मतुंग थोक्तनबा कोइना होनमिनसी अदुगा मियामदी अटेंटिव ओइबा संगी मरमदी अकोइ हिंगनिंगी हिंगमिननिंगी फुरुप मयामगा लेमिननिंगी अदु सी मयामजी तौरकांदे अकोइ करिगुंबा खरा यादुना सुम येंगा लेबजु यादबदगी मियामसिना थोलकांदा मसाइगी लाउरइबनी मसी तौ मसी तुंगलम चकिदमक्तनी कमांगसा अदुना संगाई फेस्टिवल जबदी हंतकिदमक्तदी यामना माइथीबा कन पोषक अमनी हाइबा वाफमसी थमगे अदुबो असोय अंगाम याउदना मागी मतमजी खर थुना लोइसनग्रगांदा मियामगे ओरिबा अवाबा आईडीपी की नेशनल हाईवे की लेरिबा दगी चथोक चसिनगी लेरिबा मयाम द प्रॉब्लम लेरिबा सिंगमसे मसोम द खरा थुना अटेंशन अमा पीरकांदा अखोइना खर प्रोग्रेसिव वेरा चंगना होना मिनसे हाबा हम थमगे को